Somdana Ranina Ije Hidaka Charaba Memsana Chare Ranbirna Atomba Namagi water big hapo Jekna Hoi baba Ranina Is Nakonga se Yam ingi Ite Doctor Pusidana Yadribasini Nasaidi Haribani Ranina Ije Nangse Anganga Chapmane Kandi Doctor Chasi Memsa Tapna Ai Mangyam Nuaiti Achobada Kuire Pop Horoctaba Aibu Achoboga Wari Amutadi Sanahalo Ranbirna Mama Nangse Ontok Banida Ichado Miram Danile Base Masagi duty Nintina Tauribani Masu Sangladi Adum phone talk libaduni Jeksu Changai Ima water bag Kungyara Tamgeko Memsana Atomba Nuitamoda phone to Ai Nuitamogi Konjel Taninge Jekna As Akoi Masidi Pura Angang Ole Hoi Hoi Tauge Jek Mayamada call Tawi Niha King Lava Matunda Jeko phone to Paikale Hello now Jekna Tamo Ima Masangam the Bakuire Hapta Hele Jeko Bakatna Ha Kayo Nangamdrino Doctor the Chatro Jekna Chalure Adu Supati Look like how Tobadagi Sumcha the Taktabadagi Masasa Sum Sonzele Tamoga Warisana Ninge Adum High Lady Jekobna Pahelo Jekna Hoi Ima Se Memsa Kapaga Ima get Choba Jekobna Ima Kai Kapino Memsana Lansu Yamkali Imadi Manganuaitre Nangdi phone sa torokte Jekobna Ima ay kisutok di Wakaldo karasu sakto uba Memsana Karam nano Ima na wakal chautok toise Aina army oibadu Pamsati hydro Nui na pana chana Aina haiba indaba natra Jekob nungaitana Ima sidaidi irang sunim laani Ekoisu atopada mo transfer tarani Aisu somda matak thongbada Manipurda tasake hainaribani Ada matam kitang ngaiko irang kalina force tawsindabani Sidaidi irang nimlabanina ay amuka hainage khalibani Memsana khangde imagidi nang suti thorokpa yaradi thoro somda transfer tawgesu toholo haribesini Jekobna hoi ay hainaraga yenge kem khanjinganu ima nasa soknabani Memsana hanak thorokpada luhonglasiko Jekob nomi hoi imagi apambado yaraga loire Memsana adunidana Pare Thamage ko Jekobna Hoi ma Wakal yam khanjinganu ko Memsana Hoi Ijai khonjel tabadagi Anaba bu phagaleda Jekobna Pharo Ima Kuina naba yade Thame ko Memsana Atomba Se Jek phone du lauraga thokre Memsana Rani Ichena haibadu kamdore Phanglabo Ranina Amadi hainare Nupi machado yampai mathanta poi adubu mai khangna chana ba leibra hanglakige hairi Memsana hoida mi khangna ba leijaram labadi thamoi ka han badusu nungaiti Ranina marol harak pangai kige lei harak lagana atopa amamu yenglaga loire Memsana hoi achau basu thorok tribanina yaida Numit Karani Leraga, Roser Higi, 12 exams Hokre. Fonda, Warisukia Sanadre. Roser Larik Pavada, Yetkadra Kalaga, Tonsu, Kol Taurudre. Nintuina, Pazana Iramuka, Amtakau the boy zero. Roserna, Hoima. Machabu, Manam Nambiraga, Gate Pau, Tindopirei. Driver do, Nairagalerami. Roserna, Ima, Chalukige. Nintuina, hoi. Rosersu, exam Tabachat Cre. Donsu Roserda message Tazari Pasani Iramuko Kangrasu Hafit Manaba ma Islamu Blink the mark Bibiadi Lalasu Ibu Iramnadi Pass mark Yonaba Adum mark Pambani He Haisinbu Roserdi exam da phone Pudabanina don't give message Lapado Kangvidre Somdana Rajensu Sunitana Paudu Tamle Rajena Aikogidi Masamasabu Yanaradi Kishum Kaidida Sunitana Aduni moiba ngasidi thingnadre kona Ranida marol du haiduk pikrage Rajena hoi Sunitana Ranida marol du haidokre
ꯔꯥꯅꯤꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯃꯨꯛ ꯍꯥꯏꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯖꯦꯀꯣꯕꯇꯤ ꯊꯣꯔꯛꯇ꯭ꯔꯤ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ ꯃꯦꯝꯆꯥꯁꯨ ꯄꯨꯔꯥ ꯅꯥꯕ ꯐꯔꯦ ꯔꯣꯖꯔ ꯍꯣꯏꯒꯤ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯈ꯭ꯔꯦ ꯖꯦꯀꯣꯕꯁꯨ ꯍꯌꯦꯡꯇ ꯉꯥꯏꯔꯦ ꯊꯣꯔꯛꯇꯧꯕ ꯇꯣꯟꯒ ꯁꯣꯅꯤꯌꯥꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯁꯣꯅꯤꯌꯥꯅ ꯀꯥꯏꯗꯩꯅꯤ ꯍꯥꯏꯒꯦ ꯇꯣꯟꯅ ꯈꯪꯗꯦꯗ ꯍꯪꯁꯨ ꯍꯪꯂꯨꯗꯦ ꯑꯩꯕꯨ ꯍꯧꯖꯤꯛ ꯍꯥꯏꯅꯕꯒ ꯂꯥꯛꯏꯁꯤꯕꯨ ꯅꯣꯛꯅꯤꯡꯗ꯭ꯔꯣ ꯁꯣꯅꯤꯌꯥꯅ ꯅꯁꯛ ꯐꯖꯕꯩꯅꯤ ꯏꯕꯦꯝꯃ ꯇꯣꯟꯅ ꯏꯕꯦꯝꯃ ꯐꯖꯕꯩ ꯋꯥꯗꯤ ꯑꯩꯈꯣꯏꯅ ꯅꯉꯣꯟꯗꯒꯤ ꯀꯩꯁꯨ ꯍꯦꯟꯗꯦꯀꯣ ꯁꯣꯅꯤꯌꯥꯅ ꯌꯥꯔꯦꯗ ꯇꯣꯟꯅ ꯅꯪꯁꯨ ꯑꯃ ꯀꯣꯏꯁꯤꯜꯂꯣ ꯀꯩꯅꯣ ꯅꯊꯟꯗ ꯉꯥꯏꯔꯦ ꯁꯤꯡꯒꯜ ꯑꯣꯏꯔꯤꯁꯦ ꯁꯣꯅꯤꯌꯥꯅ ꯚꯥꯏ ꯑꯩꯗꯤ ꯌꯨꯝꯕꯨ ꯄꯥꯜꯂꯔꯣꯏꯗ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯃꯗꯤ ꯂꯩ ꯑꯗꯨꯕꯨ ꯃꯄꯨ ꯄꯥꯟꯈ꯭ꯔꯦ ꯇꯣꯟꯅ ꯑꯦ ꯑꯩꯈꯣꯏꯗꯒ ꯅꯍꯥꯟꯈꯩ ꯍꯥꯏꯗꯣꯛꯇꯕ ꯁꯣꯅꯤꯌꯥꯅ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯑꯗꯨꯝ ꯊꯝꯈ꯭ꯔꯒꯦ ꯇꯣꯟꯅ ꯏꯁ ꯋꯥꯔꯤꯗꯤ ꯔꯣꯖꯔꯅ ꯀꯣꯜ ꯇꯧꯔꯛꯄꯗ ꯋꯦꯇꯤꯡ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯋꯥꯔꯤ ꯃꯨꯜꯂꯤꯉꯩꯗ ꯐꯣꯟ ꯂꯥꯛꯄꯗꯨ ꯈꯪꯍꯧꯗ꯭ꯔꯦ ꯔꯣꯖꯔꯅ ꯀꯔꯤꯅꯣꯕ ꯃꯥꯅ ꯍꯟꯗꯛ ꯋꯦꯇꯤꯡ ꯇꯣꯏꯅ ꯂꯩꯔꯛꯏꯁꯦ ꯑꯩꯗꯤ ꯈꯣꯏꯗꯧꯁꯦ ꯄꯪꯁꯥꯎꯗ ꯁꯥꯎꯒꯠꯂꯤꯗ ꯑꯃꯨꯛꯀꯁꯨ ꯋꯦꯇꯤꯡ ꯂꯩꯕꯗꯨꯗ ꯔꯣꯖꯔ ꯏ ꯀꯥꯕꯅ ꯂꯣꯏꯔꯦ ꯃꯦꯁꯦꯖ ꯊꯥꯖꯜꯂꯤ ꯅꯪ ꯂꯩꯔꯝꯃꯨ ꯈꯪꯅꯤ ꯍꯟꯗꯛꯅ ꯀꯔꯝꯕ ꯑꯣꯏꯗꯕꯅꯣ ꯉꯥꯡꯗꯣꯏꯁꯦ ꯁꯣꯝꯗꯅ ꯁꯣꯅꯤꯌꯥꯅ ꯐꯔꯦ ꯚꯥꯏ ꯊꯝꯃꯒꯦ ꯑꯩꯁꯨ ꯐꯤꯔꯣꯜ ꯈꯤꯇ ꯁꯨꯔꯨꯈꯤꯒꯦ ꯇꯣꯟꯅ ꯍꯣꯏ ꯚꯥꯏ ꯐꯣꯟ ꯍꯦꯛ ꯊꯝꯈꯤꯕꯒ ꯁꯣꯅꯤꯌꯥ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅ ꯅꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯕꯁꯨ ꯉꯝꯖꯈꯤꯗꯦ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯄꯁꯨ ꯊꯃꯣꯏꯁꯤꯅ ꯄꯥꯝꯖꯈꯤꯗꯦ ꯔꯣꯖꯔ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯑꯩꯒꯤ ꯑꯣꯏꯗ ꯌꯥꯗꯦ ꯈꯟꯈꯤꯕꯁꯨ ꯂꯩꯈꯤꯗꯦ ꯀꯔꯝꯕ ꯃꯥꯏꯀꯩꯗꯒꯤ ꯍꯨꯝꯂꯛꯄ ꯅꯨꯡꯁꯤꯕꯅꯣ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯇꯥꯔꯣꯏ ꯃꯍꯥꯛꯄꯨꯗꯤ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯁꯣꯅꯤꯌꯥ ꯗꯥꯏꯔꯤꯗ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗꯨ ꯇꯣꯏꯅ ꯇꯣꯏꯅ ꯏꯔꯒ ꯊꯝꯖꯩ ꯋꯥꯍꯩ ꯈꯔꯗꯨ ꯏꯔꯝꯂꯒ ꯃꯍꯥꯛ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯊꯣꯛꯈ꯭ꯔꯦ ꯑꯍꯣꯡꯕ ꯅꯥꯏꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅꯤ ꯂꯨꯁꯤꯁꯨ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯈꯛꯇꯒꯤ ꯑꯣꯏꯕ ꯍꯣꯝ ꯑꯃ ꯂꯤꯡꯈꯠꯂꯒ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯅꯨꯄꯤ ꯀꯌꯥꯕꯨ ꯃꯥꯒꯤ ꯍꯣꯝꯗꯨꯗ ꯊꯝꯂꯒ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯈ꯭ꯔꯦ ꯕꯤꯃꯣꯂꯥꯁꯨ ꯃꯆꯥꯒꯤ ꯑꯄꯥꯝꯕꯗꯨꯗ ꯊꯧꯅꯥ ꯍꯥꯞꯄꯤꯗꯨꯅ ꯑꯐꯕ ꯃꯃꯥ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯦ ꯂꯩꯁꯥꯕꯤ ꯈꯔꯗꯤ ꯃꯌꯨꯝ ꯊꯥꯗꯣꯛꯂꯒ ꯂꯨꯁꯤꯒꯤ ꯍꯣꯝꯗꯨꯗ ꯂꯩꯔꯦ ꯏꯊꯥ ꯊꯥꯖꯗꯅ ꯂꯨꯁꯤꯒꯤ ꯅꯝꯕꯔꯗꯨꯗ ꯖꯦꯀꯣꯕ ꯀꯣꯜ ꯇꯧꯔꯛꯏ ꯂꯨꯁꯤꯅ ꯍꯜꯂꯣ ꯀꯅꯥ ꯖꯦꯀꯣꯕ ꯅꯣꯡꯃꯤ ꯂꯨꯁꯤꯌꯦ ꯂꯨꯁꯤꯅ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯖꯦꯀꯣꯕꯅ ꯑꯩꯅꯦ ꯖꯦꯀꯣꯕꯅꯦ ꯂꯨꯁꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯇꯞꯅ ꯗꯥ ꯖꯦꯀꯣꯕ ꯖꯦꯀꯣꯕꯅ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪꯕꯣ ꯂꯨꯁꯤꯅ ꯅꯨꯡꯉꯥꯏꯔꯤꯌꯦ ꯗꯥ ꯖꯦꯀꯣꯕ ꯖꯦꯀꯣꯕꯅ ꯅꯪꯅ ꯑꯗꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯦ ꯎꯕꯗ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯅ ꯊꯃꯣꯏꯁꯤꯅ ꯄꯦꯟꯖꯩ ꯂꯨꯁꯤ ꯑꯩꯁꯨ ꯁꯨꯇꯤ ꯊꯣꯔꯛꯂꯅꯤ ꯑꯩꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯆꯠꯂꯔꯣই ꯏꯃꯥ ꯕꯕꯥꯒꯤ ꯑꯄꯥꯝꯕꯗ ꯆꯠꯈ꯭ꯔꯒꯦ ꯏꯃꯥꯅ ꯑꯩꯕꯨ ꯂꯨꯍꯣꯡꯂꯁꯦ ꯍꯥꯏꯅ ꯁꯤꯡꯅꯈ꯭ꯔꯦ ꯍꯥꯏꯌꯦ ꯂꯨꯁꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯗꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯃꯔꯥꯏꯕꯛ ꯐꯔꯕꯤ ꯃꯍꯥꯛꯇꯣ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ ꯃꯇꯝꯁꯤꯗ ꯗꯗꯥꯒꯨꯝꯕꯗꯤ ꯑꯇꯥꯡꯕꯅꯤ ꯗꯗꯥ ꯃꯍꯥꯛꯄꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯖꯦꯀꯣꯕꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ ꯑꯗꯨꯕꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯂꯨꯁꯤ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯩ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯑꯣꯔ ꯀꯣꯟꯅ ꯈꯪꯅꯕ ꯆꯞ ꯃꯥꯟꯅꯩ ꯃꯄꯨꯔꯣꯏꯕ ꯑꯃꯅ ꯃꯥꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯂꯣꯏꯅꯕꯤꯕꯗꯨ ꯑꯗꯨꯝ ꯂꯣꯏꯅꯒꯅꯤ ꯂꯨꯁꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ ꯇꯞꯅ ꯑꯐꯕ ꯃꯤ ꯍꯥꯏꯕꯁꯦ ꯑꯐꯕ ꯋꯥꯈꯜ ꯑꯗꯨꯝ ꯈꯜꯂꯤ ꯗꯗꯥꯒꯤ ꯋꯥꯍꯩꯗꯩ ꯇꯥꯕ ꯐꯪꯖꯩ ꯋꯥꯍꯩ ꯈꯛꯇꯁꯨ ꯅꯠꯇꯦ ꯇꯧꯊꯣꯔꯛꯄꯗꯁꯨ ꯈꯪꯏ ꯄꯥꯞ ꯀꯌꯥꯅ ꯌꯣꯝꯂꯕ ꯅꯆꯟꯒꯤ ꯄꯨꯟꯁꯤꯕꯨ ꯗꯗꯥꯅ ꯑꯃꯨꯛꯇꯪꯗꯤ ꯉꯥꯛꯄꯤꯔꯝꯃꯨ ꯖꯦꯀꯣꯕꯅ ꯂꯨꯁꯤ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯂꯥꯟꯗꯕ ꯀꯅꯥꯁꯨ ꯂꯩꯇꯕꯅꯤ ꯑꯗꯨꯅ ꯉꯥꯛꯄꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯑꯐꯕ ꯒꯨꯟꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯑꯩꯗꯤ ꯅꯪꯕꯨ ꯀꯨꯏꯔꯦ ꯉꯥꯛꯄꯤꯈꯤꯕ ꯃꯄꯨ ꯃꯉꯣꯟꯗꯁꯨ ꯈꯣꯏꯔꯝꯖꯈꯤ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯗ꯭ꯔꯕꯁꯨ ꯃꯍꯥꯛꯄꯨ ꯑꯐꯕ ꯃꯤꯌꯥꯝꯅ ꯈꯪꯅꯕ ꯅꯨꯄꯤ ꯍꯥꯏꯕꯗꯨꯒꯤ ꯃꯤꯡꯊꯣꯜ ꯄꯤꯕꯤꯌꯨ ꯅꯤꯖꯈꯤ ꯉꯁꯤꯗꯤ ꯑꯩꯅ ꯅꯤꯖꯈꯤꯕ ꯕꯣꯔꯗꯨ ꯃꯄꯨ ꯃꯥꯅ ꯏꯐꯝꯗ ꯁꯤꯟꯅꯕꯤꯔꯦ ꯑꯩ ꯄꯦꯜꯂꯦ ꯂꯨꯁꯤ ꯗꯗꯥ ꯄꯦꯜꯂꯦ ꯂꯨꯁꯤ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄꯤ ꯗꯗꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯅꯨꯡꯇꯤꯒꯤ ꯏꯁꯣꯔ ꯃꯉꯣꯟꯗꯁꯨ ꯈꯣꯏꯔꯝꯖꯩꯌꯦ ꯗꯗꯥ ꯖꯦꯀꯣꯕꯅ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯔꯨꯞ ꯗꯤꯅꯦꯁꯀꯤ ꯄꯨꯟꯁꯤꯕꯨꯗꯤ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯍꯥꯛ ꯅꯨꯄꯤ ꯊꯤꯔꯔꯣꯏ ꯍꯥꯏ ꯑꯩꯅ ꯐꯅ ꯊꯦꯝꯂꯕꯁꯨ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅ ꯏꯃꯥ ꯕꯕꯥꯅ ꯁꯣꯜꯂꯛꯂꯕ ꯅꯥꯔꯛ ꯌꯦꯛꯂꯛꯄ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯈꯤꯗꯦ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯏꯃꯥ ꯏꯄꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯄꯦꯜꯂꯛꯇꯕ ꯌꯥꯏ
सिगुंबगी खलुरगा आई इमा होगी अपांबा लंबीदा चटके खनखिबनी नुपी थीदबा यादे हाइबा एंगोंद लेते ऐसु नुपी थीदना हिंगबा ngamniye Lucina dada to ai taaba ngamdre haukiba thodok kayana aibu hanjin otpirare dada gi wakhal do yamna chumi dada yung pandaba yaroye ima babagi kanana seba tawbigani dada nungai na layu ko ai phone thamlage Lucy adu hairaga phone du kapthatli makhol thokna ningamdana pena kapse Somdana Roger do prap loisilaga ton hoida lai thongalda gari du khamaga ngairaga lei amadudi message lakpasu waiting leibusu khangdabanina thabak loisilaga lei Rogerna message ka padra jalo sinu pisibo no storm icha chalida phone du loktholaga call toksili thabak toramba ton du phone lakpadagi mai ka changlei tona hello Rogerna kaidorige Dona imu manung chai ba kai ka loisin bane Rosanna yare kona loisalo thoro Don yam ngakna kari ba Rosanna kaino kari ba hai ba ai la abane thoro message thakri du padro ha sasa thoro Dona as nang sidi niang nyak pangakta hoi ngai ramo Rosanna ngamaroi ngai baga noi sai mi gaise ai ubaga chibon yam ngang le taliso sasa thoro Dona ho phasabaini Rosanna phasagera thigera yam hainade Dona nang sidi hoi thorak lagi phone hek thamkibaga ima ai swai bokta chaluge kuiroi Sunitana kana gano Dona Roger ga Sunitana hoi kuirakanu ko Dona hoi ma Don game ta kezadre icham chamna jeans ama selaga t-shirt ama lelaga sasa thorai Don thorak bo ubada Roger do gari start ngangi Don bike to tongkhali kai da kori se haino ai ma da kuiroi haidame Rogerna kuidaba ai kem ta khangde ngasi di nang chai khar di charani Dona kai gya ani do lambi da chana Rogerna nang irang yam hingale Dona aina kai dore kanada irang tawrage hairo Rogerna khatli khukatuga Dona aibu kanada khatkrage Rosanna nangna khalubabu aina khangbra Dona natu makoi ninga ba mari mara tor aisiba Rosanna nawa makoi ninga poi natro engonda chak thilaga khoidok sawal halise Dona narol chumunupa dong haigan daine dong adum hairo Rosanna haini kem khalunu chenpham lairoi ani du garden amada lakminare ticket kaklaga manung changlai Rosanna aswaida phamusi mi leitaba jagada Dona mi leradi kedoge haise mi mamangsida karanga tarakanu ko Rosanna naram chatu khoirabanina pakhatlira Dona mai asmaina haibisidani I gara ise Rosanna chumdro nangasidi aigi kupa khradi charani mi mamangdadi phubiroi Dona aidi kedobe kupak chadoiba anidu mi leitaba mafam amada phami Rosanna handak nangna toina wari sanariba misaktu kanano Dona kaino haisibo Roger sangalai kaino di kaino ha phone du biro Don Roger da phone du pi se yengo se nabuk tu phatradi Roger na pu phataba haidi kaino Roger na phone du lauraga otpe yaba ode adubo atopa nupaga wari sanaba message thanabagi kemta yaramdre Roger mari yeningai leraktabadagi loinaga kakthaladana nayumda extra phone su leramni khange chintibi Dona nang yam hongzenu ko ai khodok sawlakani nangna tawbadu ai su tawramni khalira Rogerna aina kaidoriba Dona nangna sim extra pairaga run game sana leibado ai khangnam loina khanbro Rogerna game sana bani kaino lona nupi koibadi natedana Dona aidi lona nupa koibro haisa Rogerna waiting yamna toina leidudi Dona aina phone pairi base nang khaktanga wari sanagadabani haba rule leibro Rogerna adu haikibro ai waiting leire khangladi call back torpa kai ge message thakridu reply pirakpa kai ge ba Dona ho khangdabai aisu khangladi message halai duni call tawrai duni Rosanna wari da mullabudi kai de khangdoino Dona wa ma haigi khanbani
ꯍꯥꯏꯔꯔꯣ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯒꯠꯂꯤ ꯔꯣꯖꯔꯅ ꯀꯩ ꯋꯥꯅꯣ ꯅꯨꯄꯥꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯏꯔꯣ ꯇꯣꯟ ꯁꯥꯎꯔꯒ ꯅꯨꯡꯁꯤꯒ ꯅꯠꯇꯦ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯔꯛꯏꯕ ꯈꯪꯉꯕ ꯔꯣꯖꯔꯅ ꯐꯔꯦ ꯀꯩꯅꯣ ꯍꯣꯡꯈ꯭ꯔꯣ ꯍꯥꯏꯗ꯭ꯔꯁꯨ ꯇꯣꯟꯅ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯍꯣꯡꯗꯣꯏꯕ ꯅꯪ ꯍꯦꯛ ꯍꯣꯡꯈ꯭ꯔꯣ ꯔꯣꯖꯔꯅ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤ ꯀꯣꯏꯖꯕꯩ ꯋꯥꯅꯤ ꯏꯃꯥꯒꯤ ꯁꯪꯒꯣꯝ ꯃꯅꯝꯐꯥꯎ ꯄꯣꯛꯆꯗ꯭ꯔꯤꯕꯗꯣ ꯇꯣꯟꯅ ꯐꯔꯦ ꯀꯩꯅꯣ ꯔꯣꯖꯔꯅ ꯐꯔꯗꯤ ꯐꯔꯦ ꯀꯩꯅꯣ ꯇꯣꯟꯅ ꯄꯤꯔꯛꯑꯣ ꯅꯪꯒꯤ ꯐꯣꯟꯗꯣ ꯔꯣꯖꯔꯅ ꯀꯩꯒꯤꯅꯣ ꯇꯣꯟꯅ ꯄꯤꯔꯛꯑꯣ ꯍꯥꯏꯗꯤ ꯄꯤꯔꯛꯑꯣ ꯅꯪꯗꯪꯅ ꯑꯩꯒꯤ ꯐꯣꯟ ꯆꯦꯛ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯑꯩꯁꯨ ꯇꯧꯗꯣꯏꯅꯤ ꯔꯣꯖꯔꯅ ꯄꯤꯕꯨꯗꯤ ꯄꯤꯔꯛꯀꯦ ꯑꯗꯣ ꯃꯦꯁꯦꯖꯀ ꯀꯣꯜ ꯀꯩꯀꯥꯗꯪ ꯆꯪꯉꯨ ꯒꯦꯂꯔꯤ ꯆꯪꯉꯨꯅꯨꯀꯣ ꯈꯪꯖꯅꯤ ꯍꯥꯏꯕꯤꯍꯧꯔꯤꯁꯤꯅꯤ ꯇꯣꯟ ꯐꯣꯟꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯈꯤꯇꯪ ꯆꯠꯊꯣꯛꯏ ꯔꯣꯖꯔꯅ ꯇꯣꯟꯒꯤ ꯐꯣꯟꯗꯨ ꯄꯥꯏꯔꯒ ꯁꯨꯝ ꯐꯣꯇꯣ ꯀꯩꯀꯥ ꯌꯦꯡꯂꯒ ꯂꯩ ꯇꯣꯟ ꯔꯣꯖꯔꯒꯤ ꯐꯣꯟꯗꯨ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯤ ꯑꯗꯨꯕꯨ ꯌꯦꯡꯉꯨꯅ ꯍꯥꯏꯕꯗꯨꯅ ꯍꯦꯟꯅ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯗꯨꯅꯤ ꯒꯦꯂꯔꯤ ꯆꯪꯂꯒ ꯌꯦꯡꯂꯨꯕꯗ ꯔꯣꯖꯔ ꯇꯣꯟꯅ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯂꯩꯕꯗꯨ ꯅꯣꯛꯃꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯤꯔꯣ ꯄꯥꯏꯅꯤꯡꯈꯣꯗꯅ ꯅꯨꯄꯥꯒꯤ ꯐꯣꯟ ꯇꯣꯟ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯝꯕꯗꯒꯤ ꯔꯣꯖꯔꯗ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯔꯣꯖꯔꯗꯤ ꯃꯌꯥ ꯍꯤꯒꯠꯂꯒ ꯑꯗꯨꯝ ꯂꯩ ꯔꯣꯖꯔꯅ ꯅꯥꯎꯇꯣꯝꯕꯅ ꯊꯥꯔꯛꯄ ꯉꯥꯛꯇꯅꯤ ꯌꯥꯔꯦ ꯄꯤꯔꯛꯑꯣ ꯌꯦꯡꯂꯨꯔꯅꯨ ꯇꯣꯟ ꯇꯞꯅ ꯔꯣꯖꯔꯗ ꯐꯣꯟꯗꯨ ꯄꯤꯔꯛꯏ ꯑꯗꯨꯒ ꯃꯪꯂꯒ ꯂꯩ ꯅꯤꯡꯁꯤꯡꯂꯛꯏ ꯃꯇꯝ ꯑꯃꯗ ꯃꯥꯒ ꯈꯪꯅꯔꯝꯕ ꯂꯤꯌꯣꯒ ꯃꯈꯣꯏꯅꯤꯒꯤ ꯑꯔꯣꯏꯕ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯅꯨꯃꯤꯠꯇꯨ ꯅꯥꯀꯟꯗꯒꯤ ꯔꯣꯖꯔꯅ ꯕꯥ ꯏꯃꯥꯅ ꯀꯧꯕꯅꯦ ꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯂꯤꯌꯣ ꯐꯣꯟꯗꯨ ꯄꯠ ꯀꯛꯊꯠꯈꯤ ꯇꯣꯟꯅ ꯇꯨꯃꯤꯟꯅ ꯃꯪꯂꯒ ꯂꯩꯕꯗꯨꯗ ꯔꯣꯖꯔꯅ ꯇꯣꯟꯒꯤ ꯃꯁꯥꯗꯨ ꯄꯥꯏꯔꯒ ꯑꯣꯏ ꯀꯩꯗꯧꯔꯒꯦ ꯇꯣꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯍꯥ ꯀꯩꯁꯨ ꯇꯧꯗꯦ ꯔꯣꯖꯔꯅ ꯃꯪꯉꯤꯗꯨꯅ ꯀꯩꯒꯤ ꯇꯣꯟ ꯆꯤꯡꯅꯈ꯭ꯔꯅꯤ ꯈꯜꯂꯒ ꯅꯣꯛꯁꯤꯟꯅꯩ ꯑꯩꯅ ꯈꯜꯂꯨꯏꯁꯤꯒ ꯅꯪꯅ ꯈꯜꯂꯝꯃꯤꯁꯤꯒ ꯔꯣꯖꯔ ꯌꯥꯝꯅ ꯈꯦꯠꯅꯔꯝꯃꯤ ꯔꯣꯖꯔꯅ ꯑꯁ ꯐꯔꯦꯁꯦ ꯂꯣꯏꯅ ꯗꯤꯂꯤꯠ ꯇꯧꯖꯈ꯭ꯔꯒꯦ ꯑꯩꯁꯨ ꯅꯪꯗꯧꯅ ꯍꯥꯟꯅ ꯂꯣꯏꯅ ꯗꯤꯂꯤꯠ ꯇꯧꯔꯒ ꯄꯨꯖꯔꯛꯂꯝꯃꯁꯨ ꯐꯗꯧꯅꯤ ꯇꯣꯟꯅ ꯑꯁ ꯀꯣꯛꯁꯦ ꯌꯥꯝ ꯆꯤꯛꯑꯦ ꯍꯜꯂꯁꯤꯔꯥ ꯔꯣꯖꯔꯅ ꯑꯁ ꯀꯩꯁꯨ ꯀꯨꯏꯗ꯭ꯔꯤ ꯉꯥꯏꯍꯥꯛ ꯂꯩꯈꯤꯁꯦ ꯇꯣꯟꯅ ꯀꯣꯛ ꯆꯤꯛꯄꯅ ꯌꯥꯗ꯭ꯔꯦ ꯑꯩ ꯔꯣꯖꯔ ꯅꯨꯡꯉꯥꯏꯇꯅ ꯑꯩꯅ ꯈꯔ ꯆꯩꯕꯩ ꯋꯥꯈꯜ ꯖꯥꯠ ꯈꯟꯖꯤꯟꯕꯩ ꯑꯣꯏꯔꯝꯒꯅꯤ ꯇꯣꯟꯅ ꯑꯗꯨꯏ ꯀꯩꯝꯇ ꯅꯠꯇꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯍꯦꯛꯇ ꯍꯧꯋꯦ ꯔꯣꯖꯔꯅ ꯍꯣꯏ ꯂꯥꯛꯑꯣ ꯍꯜꯂꯁꯤ ꯔꯣꯖꯔꯅ ꯇꯣꯟꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯆꯤꯡꯈꯠꯄꯤ ꯑꯗꯨꯒ ꯈꯨꯠ ꯁꯝꯃꯒ ꯆꯠꯃꯤꯟꯅꯩ ꯇꯣꯟ ꯂꯨꯛꯊꯔꯒ ꯔꯣꯖꯔꯒꯤ ꯃꯈꯨꯠꯇꯨ ꯌꯦꯡꯂꯛꯏ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯨꯡꯁꯤꯔꯕ ꯅꯪꯒꯤ ꯈꯨꯠꯁꯥꯁꯤꯅ ꯑꯩꯒꯤ ꯏꯈꯨꯠ ꯑꯁꯦ ꯌꯨꯝ ꯌꯧꯗ꯭ꯔꯤꯐꯥꯎ ꯊꯥꯗꯣꯛꯄꯤꯅꯨꯀꯣ